Kanglun kaina ILP card pairamba mitop kunggamapan Hurankhre Revenue Department ki SDC ama thabak suspend tawkre. State asida mitop khandok na honar budagi oirakliba sarang na phibam asigi marakta mayang Imphal Bengunda niyom lana ILP pairag leramba Bangladesh ni singnaba miyoi kungamapan police ki special team amana phagatlaga cruiser gari anida Assam thindokre. Athengmada Silchar da laiba Assam ki official singda sinaraba yai mokhoi kunmapun adu niyom lan ILP issue torombada senaba Revenue Department ki SDC ama thabok suspend tawkre miyoi asigi mathakta departmental inquiry chatharagani ngasi suspend tawriba miyoi asi tharga hojik phawbada ILP pass niyom lan issue toromba ga mari lenana suspend tawkiba officer asi punna ahum sure haina Chief Minister Nong Thomam Birena Fongdokre. Chief Minister Secretary Pangthoki Pawfam Amad Mahakna Hai Sahi Asigi July Kuntra the Labor Department ki officer ama adugu ikan Canada August 3 Revenue Department ki officer ama suspend tawkre. Sigi asigi ahumrak subani state asida sakhanglaba tribe kuntra mari kuntra mga lariba asigi marakta mapadagi niyam kaina laklaga lesin khiba mitop sing khandokpagi wanaringai charakta Assamda NRC sana khiba amsung state aduda niyom kain leramba Bangladesh singi marakta crackdown chathakibana state asida su mitop sing changlakpagi issue asi thorokpa yai haina mahana phongdoki Bangladeshi oini hena chingnaba khara ekoi kenoda mayang Imphal da bakery sabagi kampham khara da sumaina wak toroga leire dukan toroga leire na pau phongudege koi Home Department ki makhala koi instruction torkanda police ki special team torka check tohon bani madu ki check tobudu da ekoi kano simi kunga mahator se ekoi bakery sabagi ne torka kano si pair ka leirabra koi ai Assam ki citizen orambe Bangladesh ki citizen orambe madu Assam na yengjarasuno akhoi gidi akhoi saida akhoi gi permit pyramid busu lale aduga madugi moi gidi thoyongna bu maran bu leram je heri bu adubu rules na norm se yada min moi de koi tinto oga ngasi atheng bada jiri bam yoguni aduga Assam gi Silchar gi policing da sinaraga moi gi where about moi Assam government da koi handover town Leimakhong da leiba naga amagi yumthak kupa jinga amadi imung thugairaga Potchei kaya Kukisingna Hurankhre. Leimakhong army ke maya da leiba matam khara sololaga thalamba naga amagi yumgi GI seat phaktok pagalona thong thugairaga imung da leiba Potchei kaya Kukisingna Hurankhre thawong adu naga singi maikai de akan mong da condemn tawbo yauna thodok asida naga singna tumina leithok loi haina phongdokre. Paw asina hai December amagi nimidang da thokiba Thaudo aduda yumgi maning thangba saruk tokopa jinga yauna phaklang khariba jinga saruksing adu loina sidolaga huran khibani solo liba yum adugi thong thugaibuga loina kitchen da leiba polam ching yauna imung da leiba mal chang kaya su Hurankhre thaudok adu naga singi maike de gi pendaba phongdok loduna Manipur gi mafam khudimakta naga sing khundari bani kuki singna yum tak takup liba jinga yauna atei polam kaya khura laga pukhiba natna electric wire su kakthalaga pukre masida naga singna tumina Khangdaba singna miyoi ama nongmina kaplam le ngarang numidang pung taruk khara helakpagi adwaida Bishnupur district ki Moirang police station ki manung chanba Moirang college gate lom da chatlaga leiba Nurathel garden phaunaba lambida sakhangdaba singna miyoi ama makhongda nongmina kaplam dagi soklaba miyoi adugi maming Moirang khoiru lekai dagi Salam Bonison kawi mahakanana karigidamak nongmina kaplam no haiba khangma ngamdri Nomai kaplam le haibagi paw hek phangmaga manak nakda leiba police singna mafam adu changchinduna thaudok aduga mari lenana thijinba hokre chokpadagi choklaba Bonison hospital da pukhatun laikana kre hairi miyamna Kanglatumbi bazar bota army gari sing thingkre leimakhongda leiba yankhai ge tres mountain division ki campus da ki laisram Kamal Babu Kaubamyoi ama mafam khangdana mangkiba asigi matangda JSina changkhilaki khongjangi manung channa Kanglatumbi bazar rota army gari thingbi khongjang changsinkre khongjang aduda dambi asida ngasi army gari amta chalhankidre khongjang asigi matangda JSigi ko convener Purnima Sik nahai
Kamal Babu mafam khangna leiriba asiga mari lenana je asina changkhiliba khongjang asida miyamna mateng pangbiu hayengsu makha tana lambi asida army gari thingmai khongjang changkhingani adum oinamak hayengi oinadi High Court of Manipur gi maikaidagi Kamal Babu mafam khangna leiriba asigi matangda 53 suba mountain division da affidavit ama file tarokna bakhangan ki lakhiba aduga mari lenana court da satkadaba army gari adu khoktamak komthokani ataidi hanagum athingma leigani hairi PSE department amadi water committee na thabak to unthoktrabadi khongapat water supply matam koktana thingjelagani haina phongdokre Imphal West district ki manung sanba khongapat leiriba village water and sanitation committee khongapat amadi public health engineering department ki executive engineer da pishin khiba warep sing December mari phawgi manung da thabak to unthoktrabadi water supply asi matam punamaki oina thingjelagani haina khongapat mantri lekai yaiphar loop ki secretary ningthaujam Kumar jina phongdroli village water and sanitation committee khongapat namasigi koibada Kundariba Lekai Mari Haibadi Khongampat Awang Lekai Khongampat May Lekai Khongampat Kuno Amadi Khongampat Mantri Lekai da No Mangitangai Patna Sangba Ising Sang na Pangandbagi Matakta Yumthong Suna Ising connection Pidana Lakpa Sahi Amapare Hiram Asiga Mari Lena Khongampat Mantri Lekai Village Development Committee Khongampat Mantri Lekai Yai Falup Amadi Women Welfare Association Khongampat Mantri Lekai Gi Oiba Apunmpham Ama Pangtok Pulunana November Kunmathoida Sanitation Committee Amadi PSE Digi Executive Engineer da Nimituda lepna kibu warep ani du thabak to onthong na khan khibani warep ani adudi lekai mari gi oina wadhuriba meter samga taramdoi gi pipeline mapung fana athu matamda install toba amadi matam pumda miyam ising marang kaina phanganbaga luna na thorang sing adu athu mada paikatuna miyam ising phangan bi haibo wafam sing asini khwampat mantri lekai gi mi oiba reserve pipeline ama pi daba maram na ising phajana ta daba matam kuire ising gi pressure ta pi haiduna hojik water supply asigi makhada anoba yum singi connection lojage haibada yadabadagi imung ni purom connection tawba ngamdri hairiba yum sing asi ngasi phawba toti gi ising chaba thakpa phangjadriba imung ni haina ising pibadi lairaduna pipeline phawba yaroktriba mafam ka yauri pipeline yaroktriba mafam sing asigi marakta National Highway Expansion ga mari lena department na pirakpa pipe sing pukra amu an pitharakpada laikai kharagi yaroktre haiduna pipe samdaba mafam su yauri hiram asiga mari lena water supply asibu sembi naba committee amadi PSED department ki maikaidagi laklib December mari phawgi manungda laikai mari gi oiba committee asina thamli wafam sing asi thabakta onthoroktrabadi matam kaktam thingjelagini haina Kumar jina pangdoki Moltu village da PDF ki camp Leirabra haibagi singnaba leire Manipur lengak na miyang sangshin binaba lai maikai kyadagi phongdrokli Sandel district ki manung sanba Moltu village amadi TS Laijang ani gi marakta yumthangnariba Myanmar gi lalawlup People's Democratic Front PDF ki lalawbu sing oramgani haina singnaba ningthina sem sarba base camp leire haina social media gi khuthangda Sandel district ki Aimol Phurup ki mioi kharana claim tarokli Myanmar da base tawbo lalawlu PDF ki base camp asi mataw karamna Manipur gi Sandel district ki manung sanna saribano haibasi paliba state lengak amadi central government na khangpam to i karigum lengak na khanglamdaba oiregan mataw karamna Myanmar romdagi loan na sanglakiba foreigners sing asigi camp Manipur saramnibuno haibasi athu matamda yengsinmin wafam paladuna haujik chathariba foreigners singna Manipur gi elomi sing da landaraktuna sahi ani farakadraba lan asi losinanaba honaba ngamdringai cherak asida asigumba Myanmar gi lalawlup singi camp Manipur sajilakpa asina miyamda hena akiba phawhalle hiram asigi matangda Manipur lengak amadi central lengak na kupni yengsinbagalona hairiba base camp sing asi athu matamda takthoknaba maikai kyadagi taksilagdi